ꯍꯥꯏ ꯃꯌꯥꯝ ꯑꯩ ꯉꯁꯤꯗꯤ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯨꯛꯕꯥꯡ ꯑꯃꯃꯨꯛ ꯄꯣꯔꯛꯑꯦꯀꯣ ꯑꯍꯥꯎꯕ ꯏꯟꯁꯥꯡꯕꯨꯗꯤ ꯅꯠꯇꯦ ꯑꯩꯅ ꯆꯥꯗꯣꯏꯁꯦ ꯈꯣꯡꯗ꯭ꯔꯨꯝ ꯊꯣꯡꯕꯁꯦ ꯑꯩꯅ ꯂꯣꯏ ꯄꯨꯊꯣꯔꯛꯑꯦ ꯇꯧꯔꯤꯁꯤꯅꯦ ꯁꯤ ꯊꯝꯃꯔꯣꯏꯒꯦꯗ ꯁꯤꯗ ꯍꯋꯥꯏ ꯊꯣꯡꯕ ꯑꯃ ꯂꯩꯔꯦꯀꯣ ꯍꯋꯥꯏ ꯃꯨꯛ ꯊꯣꯡꯕꯅꯦ ꯁꯤꯗ ꯌꯣꯡꯆꯥꯛ ꯑꯆꯥꯔ ꯁꯤꯗ ꯈꯣꯡꯗ꯭ꯔꯨꯝ ꯊꯣꯡꯕ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯄꯥꯐꯣꯔ ꯑꯂꯨ ꯀꯥꯡꯃꯦꯠ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯀꯥꯔꯣꯠ ꯑꯈꯥꯕꯤꯒ ꯑꯂꯨꯒ ꯉꯧꯕꯅꯦ ꯁꯤꯗ ꯇꯤꯜꯍꯧ ꯑꯃ ꯌꯥꯎꯔꯦ ꯆꯝꯄ꯭ꯔꯥ ꯑꯃ ꯑꯗꯨꯗꯤ ꯉꯥꯡꯗꯕꯤꯗ ꯌꯥꯝ ꯊꯨꯅ ꯆꯥꯕ ꯍꯧꯖꯤꯜꯂꯁꯦ ꯍꯋꯥꯏꯁꯦ ꯍꯥꯟꯅ ꯇꯣꯠꯂꯒꯦ ꯑꯩ ꯄ꯭ꯂꯦꯠ ꯑꯃ ꯊꯥꯔꯝꯒꯗꯕꯅꯦ ꯆꯝꯄ꯭ꯔꯥꯁꯤ ꯈꯔ ꯁꯨꯝꯖꯤꯜꯂꯒꯦ ꯆꯝꯄ꯭ꯔꯥ ꯁꯨꯝꯕꯒꯤ ꯍꯥꯎꯕꯁꯦ ꯌꯣꯡꯆꯥꯛ ꯑꯆꯥꯔꯁꯤꯃꯒ ꯑꯍꯥꯟꯕ ꯆꯈꯣꯝ ꯆꯥꯔꯒꯦꯀꯣ ꯍꯥꯎꯔ ꯍꯥꯎꯋꯦ ꯍꯋꯥꯏ ꯊꯣꯡꯕꯁꯦ ꯃꯨꯛ ꯊꯣꯡꯕꯁꯦ ꯍꯋꯥꯏꯁꯦ ꯀꯌꯥ ꯄꯥꯝꯖꯗꯕꯅꯦꯕ ꯑꯩꯁꯦ ꯑꯗꯣ ꯀꯌꯥ ꯅꯠꯇꯦꯗ ꯁꯨꯛꯄꯥꯝꯕꯨ ꯄꯥꯝꯗꯦꯗ ꯍꯋꯥꯏꯁꯦ ꯑꯗꯣ ꯉꯁꯤꯗꯤ ꯍꯥꯎꯋꯦ ꯈꯣꯡꯗ꯭ꯔꯨꯝꯁꯦ ꯑꯃꯨꯛ ꯇꯣꯠꯀꯦ
Vậy là đúng bài. Sẽ thông vào đó. Xài à. Ừ. Jadi papo da sige utung sang mo papo sini pam pam. Papo ga dulu kaya sang dere. Một chỗ là sắp là hầu nhỉ. Orang sa isang kay birthday to wala. Video vẫn ta làm không đến. Có chuyện chia lên là mấy cái xóm to bự hết rồi đó. Để cái gì mình mà ta hay thế vậy. Cô chị mùng gà, cô có mùng gà nhiều ngon chừng mà. Cô đi cô cái bám mình ra rồi. Bisa ano pa nang blok na mo mablok na mo hagan. Nam hotel. Ay no ko tiyan sila lem namdi dulay ta.
ꯉꯝꯁꯜꯂꯛꯇ꯭ꯔꯦ ꯋꯥꯁꯜꯂꯛꯑꯦ ꯁꯤꯠ ꯅꯥꯟꯅ ꯆꯥꯕꯗꯤ ꯌꯦꯡꯅꯤꯡꯕꯅꯦꯕ ꯃꯤꯅ ꯑꯩꯁꯨ ꯉꯝꯗ꯭ꯔꯦ ꯃꯦꯔꯥꯃꯦꯁ ꯑꯣꯏꯕꯅꯤꯅ ꯉꯁꯤ ꯊꯥꯎ ꯉꯥꯛꯇ ꯆꯥꯕꯗꯣ ꯑꯗꯨꯅ ꯊꯪꯒꯠꯂꯛꯑꯦ ꯑꯂꯨ ꯀꯥꯡꯃꯦꯠꯁꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄꯅ ꯇꯧꯕꯅꯤ ꯀꯥꯡꯈꯧꯗ ꯀ꯭ꯔꯦꯝ ꯀ꯭ꯔꯦꯝ ꯂꯥꯎꯕꯁꯤꯅꯦ ꯍꯥꯎꯔꯤꯁꯦ ꯑꯩꯗꯤ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯆꯥꯛꯁꯨ ꯑꯗꯨꯝ ꯃꯆꯥ ꯑꯃꯒ ꯂꯦꯝꯃꯦ ꯏꯟꯖꯥꯡ ꯈꯔꯒ ꯀꯥꯡꯃꯦꯠꯁꯨ ꯀꯥꯡꯍꯧ ꯈꯤꯇꯪ ꯈꯤꯇꯪ ꯂꯣꯏ ꯂꯦꯝꯃꯦ ꯂꯦꯝꯃꯕꯅꯤꯅ ꯌꯦꯡꯕꯗꯤ ꯅꯨꯡꯉꯥꯏꯗꯧꯗꯤ ꯃꯥꯟꯗꯦ ꯃꯤꯅ ꯄꯥꯝꯃꯤꯁꯤ ꯂꯣꯏꯅꯃꯛ ꯆꯥꯕ ꯁꯤꯠ ꯅꯥꯟꯅ ꯆꯥꯕꯗꯨꯅꯦꯕ ꯑꯗꯣ ꯑꯩ ꯉꯁꯤꯒꯤꯗꯤ ꯉꯝꯖꯗ꯭ꯔꯦ ꯃꯊꯪꯗ ꯂꯣꯏꯅꯃꯛ ꯆꯥꯕ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ